ꯑꯍꯥꯟꯕꯃꯛꯇꯗ Story Collection ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ, ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ. ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ. ꯉꯁꯤ ꯏꯉꯥꯒꯤ 12 ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯃꯦꯒꯤ ꯇꯥꯡ 16 ꯁꯣꯛ 2026ꯀꯤ ꯔꯥꯁꯤꯐꯜ ꯈꯔ ꯄꯥꯊꯣꯛꯆꯒꯦ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯍꯥꯏꯖꯔꯛꯀꯦ. ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ. ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯍꯦꯟꯒꯠꯀꯅꯤ. ꯂꯟ ꯊꯨꯝ ꯐꯪꯒꯅꯤ. ꯀꯔꯕꯥꯔ ꯇꯧꯔꯕꯁꯨ ꯁꯦꯟꯗꯣꯡ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ. ꯕ꯭ꯔꯤꯁꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯍꯛꯆꯥꯡ ꯅꯥꯕ, ꯌꯦꯛꯄ, ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯕ, ꯆꯣꯛꯊꯕ, ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ, ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ. ꯑꯗꯨꯒ ꯄꯥꯛꯅꯕ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯅ ꯑꯁꯪꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯩꯔꯝ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯋꯥꯈꯜ ꯆꯔꯥꯡꯅꯕ, ꯁꯤꯟꯂꯝ ꯏꯈꯪ ꯈꯪꯗꯕ, ꯁꯤꯃ ꯇꯧꯔꯒ ꯐꯔꯅꯤ ꯍꯥꯏꯕ ꯈꯪꯗꯕ, ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯁꯨ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ. ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯍꯣꯠꯅꯕꯤꯌꯨ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯅ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯑꯃꯁꯨng ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏ. ꯍꯥꯏꯔꯤꯕ ꯔꯥꯁꯤ ꯑꯁꯤ ꯃꯤꯊꯨꯟꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 16 ꯁꯣꯛ 2026ꯀꯤ ꯏꯉꯥꯒꯤ 12 ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯅꯤꯀꯣ. ꯃꯊꯪꯗ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯀꯣ. ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯜ ꯄꯤꯕ ꯄꯤꯔꯤ. ꯂꯟ ꯊꯨꯝ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯒꯅꯤ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯅ ꯅꯤꯝ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯦ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯀꯔꯀꯠꯀꯤ ꯔꯥꯁꯤꯐꯜꯅꯤꯀꯣ. ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯀꯌꯥ ꯂꯩꯒꯅꯤ. ꯈꯔ ꯁꯦꯟꯒꯅꯤ. ꯃꯤꯅ ꯀꯌꯥ ꯊꯥꯖꯕꯤꯔꯣꯏ. ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯒꯅꯨ. ꯑꯈꯥꯡ ꯀꯜꯂꯨ. ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯒꯅꯤ. ꯄꯥꯛꯅꯕ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯅ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯒꯦꯋꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯦꯒꯤ ꯇꯥꯡ 16ꯀꯤ ꯔꯥꯁꯤꯐꯜꯅꯤꯀꯣ. ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-10ꯗꯤ. ꯃꯊꯪꯗ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ. ꯁꯦꯜꯗ ꯅꯠꯇꯅ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯐꯪꯏ. ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯏ. ꯇꯨꯝꯕ ꯅꯨꯡꯉꯥꯏ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ. ꯏꯕꯤꯔꯛꯄꯅ ꯗꯔꯅꯕꯤꯔ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯏꯕꯤꯔꯛꯄ ꯉꯁꯤ ꯏꯉꯥꯒꯤ 12 ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤ. ꯃꯊꯪꯗ ꯑꯃꯨꯛ ꯇꯨꯂꯥꯒꯤ. ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ. ꯁꯦꯜ ꯊꯨꯝ ꯍꯦꯟꯅ ꯆꯠꯄ ꯅꯨꯃꯤꯠ. ꯂꯥꯡꯇꯛꯅꯕ, ꯏꯁꯥ ꯑꯅꯥ ꯂꯣꯏꯕ, ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯕ ꯃꯇꯝꯅꯤ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩ ꯅꯨꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯂꯩ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯁꯟꯊꯣꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯀꯩꯁꯨ ꯌꯥꯎꯔꯒ ꯍꯥꯏꯖꯔꯛꯄ ꯔꯥꯁꯤꯐꯜꯒꯤ ꯐꯣꯜꯅꯤꯀꯣ. ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯃ ꯍꯥꯏꯖꯔꯛꯀꯦ. ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ. ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏ. ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ, ꯁꯥꯒꯩ ꯅꯥꯇꯩ ꯎꯅꯕ ꯐꯪꯏ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯅ ꯑꯉꯥꯡꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏ. ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯅꯤꯀꯣ. ꯃꯊꯪꯗ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯇꯨꯡꯒꯤ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯉꯝꯕ. ꯁꯥꯁꯟ ꯇꯧꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ. ꯆꯪꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ. ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯀꯣ. ꯍꯥꯏꯔꯤꯕ ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯛꯅꯕ ꯃꯥꯏꯀꯩꯒꯤꯅ ꯙꯅꯨꯒꯤꯅꯀꯣ ꯂꯨꯄꯥ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏꯀꯣ. ꯑꯗꯩ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯇꯨꯡꯒꯤ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯉꯝꯕ. ꯁꯥꯁꯟ ꯇꯧꯕꯁꯤꯡꯒꯤ ꯀꯥꯟꯅꯕ ꯐꯪꯕ. ꯆꯪꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ. ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏ. ꯄꯥꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯀꯩꯅ ꯅꯥꯄꯨ ꯃꯆꯨ ꯂꯣꯏꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯥꯛꯅꯕ ꯑꯣꯏ. ꯑꯗꯨꯒ ꯃꯈꯥ ꯇꯥꯛꯄꯗ ꯃꯔꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯕ. ꯌꯦꯡꯅꯕ ꯌꯥꯝꯃꯤ. ꯇꯧꯔꯨꯕ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇ ꯑꯐ ꯑꯄꯨꯟꯅꯕ ꯑꯣꯏ. ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩ. ꯆꯥꯛꯈꯥꯎ ꯅꯥꯏ.
ꯄꯪꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯎꯠ ꯃꯆꯨ ꯑꯃꯁꯨꯡ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯀꯔꯒꯤ ꯑꯣꯏꯕ ꯏꯉꯥꯒꯤ 19ꯗ ꯌꯥꯎꯔꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯦ, ꯃꯤꯒꯤ ꯃꯇꯦꯡ ꯂꯩꯇꯦ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯅꯁꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯔꯕꯗꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯤꯖꯤꯟꯅꯔꯕꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛ ꯂꯩꯔꯣꯏ꯫ ꯄꯪꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯇꯤꯌꯥ ꯃꯆꯨ ꯑꯃꯁꯨꯡ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯉꯥꯒꯤ 19 ꯂꯩꯕꯥꯛꯄꯣꯛꯄ ꯁꯣꯛ 1963ꯀꯤ ꯃꯦꯒꯤ ꯇꯥꯡ 13ꯀꯤ ꯔꯥꯁꯤꯐꯜꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯤꯅꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ, ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ, ꯂꯟ ꯐꯪꯒꯅꯤ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯤ, ꯅꯨꯄꯤ ꯅꯨꯄꯥ ꯑꯃ ꯇꯤꯟꯅꯒꯅꯤ꯫ ꯄꯪꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯥꯏꯅꯕ ꯃꯥꯏꯀꯩꯅ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯔꯥꯁꯤ 23ꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕ ꯃꯊꯛꯀꯤ ꯃꯆꯨꯁꯤꯡ ꯑꯁꯦ ꯉꯁꯤ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯑꯃꯁꯨꯡ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯀꯣ꯫ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤ ꯔꯥꯁꯤ 23ꯒꯤ ꯄꯪꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩꯀꯣ꯫ ꯃꯦꯁ ꯔꯥꯁꯤꯒꯤꯅ ꯄꯪꯅꯕ ꯃꯆꯨ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩ ꯑꯋꯥꯡ ꯃꯥꯏꯀꯩ꯫ ꯃꯊꯪꯗꯅ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯍꯥꯏꯖꯒꯦ꯫ ꯄꯪꯅꯕ ꯃꯆꯨ ꯑꯁꯪꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩ ꯃꯩꯔꯝ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏꯀꯣ꯫ ꯑꯗꯨꯒ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯪꯅꯕ ꯃꯆꯨ ꯁꯪꯂꯞ ꯇꯧꯕ, ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯀꯔꯀꯠꯀꯤꯅ ꯄꯪꯅꯕ ꯃꯆꯨ ꯑꯁꯦ ꯅꯤꯝ ꯃꯆꯨ ꯑꯉꯧꯕ ꯃꯆꯨꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯁꯤꯡꯍꯥꯒꯤꯅ ꯄꯪꯅꯕ ꯃꯆꯨꯁꯦ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯒꯦꯋꯥ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯗꯨꯒ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏꯀꯣ, ꯍꯥꯏꯗꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯪꯅꯕ ꯃꯆꯨꯁꯦ ꯁꯪꯂꯞ ꯇꯧꯕ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯩ, ꯑꯗꯨꯒ ꯌꯥꯝꯅ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯪꯅꯕ ꯃꯆꯨꯁꯦ ꯂꯨꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯂꯩ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯪꯅꯕ ꯃꯆꯨꯁꯦ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯃꯊꯪꯗꯅ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯪꯅꯕ ꯃꯆꯨꯁꯤ ꯂꯨꯄꯥ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯃꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯀꯔꯒꯤ ꯄꯪꯅꯕ ꯃꯆꯨ ꯎꯠ ꯃꯆꯨ ꯌꯥꯝꯅ ꯄꯪꯅꯩ, ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄ ꯑꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯑꯦ꯫ ꯃꯁꯤ ꯑꯔꯣꯏꯕꯒꯤꯗꯅ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯀꯨꯝꯚꯒꯤꯅ ꯄꯪꯅꯕ ꯃꯆꯨ ꯑꯇꯤꯌꯥ ꯃꯆꯨꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯃꯁꯨꯡ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯏꯔꯣꯏꯕ ꯃꯤꯅꯒꯤꯗꯅ ꯄꯪꯅꯕ ꯃꯆꯨꯁꯦ ꯁꯪꯂꯞ ꯇꯧꯕꯁꯦ ꯁꯪꯂꯞ ꯇꯧꯕ ꯑꯉꯧꯕ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ, ꯑꯗꯨꯒ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤꯅ ꯌꯥꯝꯅ ꯄꯪꯅꯕ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗꯁꯨ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ ꯃꯥꯏꯀꯩ ꯑꯣꯏ꯫ ꯑꯗꯨꯒ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯑꯃꯁꯨꯡ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡꯁꯦ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯈꯪꯍꯟꯖꯕ ꯃꯇꯝ ꯑꯁꯤꯃ ꯈꯪꯍꯟꯖꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯔꯥꯁꯤꯐꯜ ꯅꯨꯡꯇꯤꯒꯤ ꯈꯪꯍꯟꯖꯒꯅꯤ, ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯉꯥꯏꯕꯤꯔꯒ ꯂꯩꯕꯤꯔꯝꯃꯨ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫